Megi ahum ꯏꯪ ꯀꯨꯝꯖꯥ 2019 ꯍꯧꯗꯨꯅ ꯊꯣꯔꯛꯂꯤꯕ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯩꯈꯣꯏꯒꯤ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯉꯁꯤꯃꯛꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯂꯦꯞꯇꯅ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯁꯤꯡꯊꯥꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯊꯧꯁꯤꯡꯕꯨ ꯁꯤꯡꯊꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯍꯟꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯣꯖꯥ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡꯗꯁꯨ ꯋꯥꯐꯝ ꯀꯌꯥ ꯑꯃꯗꯤ ꯊꯝꯕꯤꯈ꯭ꯔꯕꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯛ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯤꯕꯒꯤ ꯍꯦꯛ ꯆꯠꯇꯕꯅꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯨ ꯃꯃꯥꯡꯗꯗꯤ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯕ ꯍꯣꯠꯅꯗꯨꯅ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯍꯟꯕꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯀꯩꯅꯣ ꯑꯃꯅꯤ ꯁ꯭ꯇꯦꯞ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯖꯤꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯥꯒꯠꯀꯅꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯊꯥꯒꯠꯐꯝ ꯊꯣꯛꯑꯦ ꯑꯣꯟꯂꯤ ꯊꯤꯡ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯧꯈꯤꯕ ꯆꯍꯤ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯇꯧꯈꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯅꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇꯦꯇꯔ ꯃꯌꯥꯝ ꯑꯃꯒ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯕꯨ ꯈꯔ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯂꯩꯉꯥꯛ ꯂꯨꯆꯤꯡꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯒꯕꯔꯅꯔ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯒꯚꯔꯟꯃꯦꯟꯠꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯅ ꯊꯥꯔꯛꯈꯤꯕ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯥꯔꯃꯤ ꯌꯥꯎꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯖꯕ ꯑꯗꯨꯝ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯗꯩꯗꯨꯗ ꯑꯆꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯀꯩꯅꯣꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯁꯦ ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯃꯦ 3 ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟꯁꯇꯨ ꯍꯦꯛ ꯈꯪꯍꯧꯗꯅ ꯍꯧꯔꯛꯈꯤꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯦꯁꯀꯣꯔꯠ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯁꯦꯐ ꯁꯥꯏꯠꯇ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯗ ꯄꯨꯕꯤꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯕ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯕꯨꯗꯤ ꯂꯩꯈꯤ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯒꯤ ꯀꯩꯅꯣ ꯇꯧꯈꯤ ꯄꯨꯟꯁꯤ ꯀꯟꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯗꯨꯗꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯄꯟꯕꯤꯔꯤꯕ ꯐꯤꯒꯔꯗꯨ 45,000ꯒꯨꯝꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯑꯗꯨꯋꯥꯏꯒꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯍꯥꯏꯔꯣ ꯃꯣꯔꯦꯗꯒꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯒꯁꯨ ꯂꯥꯏꯕꯛ ꯊꯤꯗꯅ ꯃꯤ ꯈꯔ ꯂꯩꯈꯤꯗꯕ ꯈꯣꯠꯈꯤꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕꯅꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯌꯧꯅꯕ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯆꯪꯖꯈ꯭ꯔꯒꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯗꯨꯒ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯒꯁꯨ ꯑꯣꯔ ꯏꯚꯟ ꯊꯥ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯁꯦꯐꯂꯤ ꯃꯈꯣꯏꯅ ꯊꯤꯟꯕꯤꯔꯛꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯈꯤ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ-ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯣꯏꯔꯣ CRPF ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯥꯔꯃꯤ ꯑꯣꯏꯔో ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯒꯥꯔꯤꯁꯤꯡꯅ ꯍꯥꯞꯄ ꯈꯣꯠꯂꯒ ꯃꯈꯣꯏ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯃꯈꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔ ꯐꯥꯎ ꯅꯠꯇ꯭ꯔꯒꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯩꯗ ꯃꯈꯣꯏ ꯀꯩꯅꯣ ꯇꯧꯕꯤꯈꯤꯕ ꯑꯦꯁꯀꯣꯔꯠ ꯇꯧꯕꯤꯈꯤꯕ ꯁꯦꯐꯂꯤ ꯑꯦꯁꯀꯣꯔꯠ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡꯗꯨ ꯂꯩꯈꯤ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯔꯣꯜꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯗꯨꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯛꯇꯅꯕꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯈꯛꯇꯅꯕꯨ ꯃꯤꯌꯥꯝ ꯍꯥꯏꯁꯤꯗ ꯁꯦ ꯑꯩꯈꯣꯏ ꯕꯦꯂꯤꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯈꯤꯇꯪ ꯃꯈꯣꯏꯁꯦ ꯄꯥꯔꯇꯤꯁꯟ ꯑꯣꯏꯕ ꯈꯤꯇꯪ ꯑꯗꯨꯝꯕ ꯑꯃ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦꯅ ꯑꯗꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯀꯩꯅꯣꯗꯗꯤ ꯀꯨꯀꯤ-ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦꯅꯦ ꯆꯤꯟ ꯀꯨꯀꯤ-ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯥꯔꯁꯨ ꯌꯥꯎꯅꯀꯣ मोई मिटिंग मोईददी यामना फगरे हाइतारे मरमदे मखोइबु गापि सेनबिनबा मखोइदमत फजना मोइन कन्थोक्तना खोतना अदुम तौकिबा पोटो अदुम लेख्रबनिना मोईददी याम थिना हेन्ना थोदो हेन्दोना
keno afaba keno to oikre hai tare ado only thing akhoi dati keno da makhoi leina security force leina keno tawte haidana akhoi maitai ki khunsing akhoi keno sinanga khasai sin ko kina ko terrorist na attack tor pa no me kapsel pu khol pu da bomb kapsel pa adai da ngak sen binaba ngak thok binaba keno to potu taw bi ki te haidana akhoi na khitang critical oina kha ngang bai wani adu na tagati adum hoi adu neba akhoi lengang ki keno sing de authority dadi makhoi dadi adum keno ta sumaina adum phana diemba ampa adum phana haiba compliment pipa appreciate to bai sidi adum masana ta na ai hajaninge hoi thaga chiri cha aduga